ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃꯗꯤ ꯂꯥꯛꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯗꯤꯕꯦꯂꯞꯃꯦꯟꯁꯤꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ꯭ꯔꯥ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯒꯦꯅ ꯈꯜꯂꯤ ꯌꯥꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯩ ꯀꯩꯅꯣꯁꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯌꯥꯝꯅ ꯏꯔꯥꯡ ꯑꯩꯈꯣꯏꯅ ꯋꯥꯕꯁꯤ ꯀꯨꯏꯔꯦ ꯑꯗꯨ ꯃꯇꯝꯁꯨ ꯁꯥꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯁꯤ ꯗꯤꯁꯤꯖꯟ ꯂꯧꯔꯛꯄꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯐꯒꯠꯄ ꯑꯃꯗꯤ ꯄꯤꯁ ꯍꯟꯖꯟꯍꯟꯕ ꯁꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨꯒ NPF ꯁꯦ ꯑꯦꯂꯥꯏꯟꯁ ꯆꯠꯃꯤꯟꯅꯔꯤꯕ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯃꯗꯤ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯄꯤꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ? ꯍꯣꯏ ꯑꯩꯈꯣꯏ NPF ꯌꯥꯝ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯌꯥꯝ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ NDA ꯂꯦꯠ ꯑꯦꯂꯥꯏꯟꯁ ꯒꯣꯔꯃꯦꯟꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯑꯣꯕꯤꯗꯦꯟꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯟꯁꯔꯂꯤ ꯃꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯔꯛꯑꯦ ꯑꯗꯨꯅ ꯑꯃꯈꯛꯇ ꯑꯅꯤꯁꯨ ꯄꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯃꯣꯏꯁꯤ ꯀꯃꯤꯠꯃꯦꯟ ꯂꯩꯕꯅꯤ ꯑꯗꯨꯅ ꯄꯥꯔꯇꯤ ꯆꯨꯡꯁꯟꯅꯕ ꯄꯥꯔꯇꯤꯁꯤꯗꯗꯤ ꯂꯣꯏꯅ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯒꯅꯤꯀꯣ ꯁꯥꯔ